ngasi nungdaram phongba tongan tongan ba sefong singdigi marueba pausing khonggasaraga mayamda share tawjagi ahanbada miyo yankhai ga humdoi positive oire marina laikhidre saliba pung kunga mari asida manipur miyo yankhai humdoi no covid-19 positive oire miyo humdraga humdoina laichat asidagi paduna research tawkhre laichat asina maram oiduna miyo mari lekanaba ngamdana laikhidre health department gi additional director soiriba department asigi wangangloi dr khoirom sasikumar mangana thadorokpa sirul amana hai ngasi nauna positive oikiba miyo yankhai ga humdoimak travel history leitaba miyo ngaktani haidi nauna positive oiraglaba singasi tharag state asida covid-19 gi apunba confirm case desing kungani panga sumnagi kunga mapan sukre haujuk phawbada laichat asidagi phakiba migi masing lising kunga taruka samri ga mari sukre hauji active case da lising amaga sani ga humdra ga tare lairi laichat asina laikhitaba migi masingna sahum ga nifu ni pan sukre haujuk phawba laichat asidagi phakibagi sangsada maudra mari ga point kun oiri haina spaw sin makhatana phongdorakli makasa tharakpoina yamna nungaitaba thawdo amana operation gi thawrang loiraba matung covid positive oire haiba leibak thibni Sija hospital operation taunaba thawrang loiraba matung covid nasu nadana covid positive oire haibigi maral pisin biba lebak thibani haiduna patient ge mekedi gi penda phungdorakli ngasi manipur press club ta pangthokiba pawmi singa unabagi thawramda nambol pukhrambamdagi pukhrambam malana hai pukhrambam mayai lekaidagi pukhrambam lukhoibagi mitta lau khawbada launana thengkhibadagi mit naduna sija hospital doctor sasinda tha mangagi mamangdagi leyengduna lakibani December kunga tarukta operation taunaba thawrang toki maramaduna December kunga marida covid test toki adubo maramasida covid test tokiba adugi result na singba paw karimata hairakte Dr. Sachin gi makhada leiba Dr. Premjina December kunga mangagi numidang pawba phone taraktuna December kunga tarukta soidana operation taunabagi wafam phawba phongdorakhi December kunga tarukta operation taunabagi thawrang loinamak loiraba matungda patient asi covid positive oire yumda punno hanminakro karisu tawroi hana phongdorakhi thawong adubu singnabadagi rasmidi city da covid test tawrubada negative oiramkhi covid positive oirabasu December kunga mari da test tawkibanina operation gi thawrang loiraba matamda khudakta covid positive oire haibisidi hospital asida doctor asina thawoi mawoni operation taunabagi matam leitrabasu noma sontharaga tawksi haina haibiyai adubu miyoi amada covid nare haijinduna amadi anaba miyoi aduga punna yumda haiminakro haibagi thawong sidi manungda karigumba khara leiba male maramaduna hiramasigi matangda mari leinabana midyeng sangbiyu haina sumangna phongdorakhi haina pawsna makhatana phongdorakli makhatsa tharakpoina topa pawamana nagagi solution Pobiraklo haiduna Home Minister Amit Shah okre Senapati District Student Association na Union Home Minister na Manipur lakpada tarano okre Union Home Minister Amit Shah na Manipur yorakpada All Naga Student Association gi lamjing makhara Senapati District Student Association SDSA na lambida thoktuna Home Minister bu okhi Naga Hills District Sing Urkhul Tamenglong amadi Sandel su Amit Shah bu okhi okpagi khongsat aduda sei kungo humdoigi Nagagi negotiation asi Prime Minister manga hokre solution pubiraklo Nagagi Phiral Constitution amadi integration masak khangbiduna ing tappa pubiraklo Union Home Minister Amit Shah gi peace visit taran oi Naga Bharat lenga anigi ing tappa lambi pura o haina thaba banner sing sizinakhi Naga singi unique history ikai khumnau santi puraknabagi damak Indo Naga issue loisilu Naga solution asi Naga singna yaba oigadabani political conflict loisilu Naga framework agreement support tawi haibna singba plate card singsu sizinakhi Manipur gi Naga mahairoi khudingmakki apex organization am oiriba All Naga Student Association Manipur ansamna Union Home Minister da Indo Naga pistoki yanaba waroisin puraknaba hotnau haiba wafam phungdokhi Indo Naga political issues waroisin puraknaba hotna biramba Bharat ki hanagi Prime Minister singbo ansamna thadorokpa sirol amada thagatpa phungdorakli sirol aduda hai Bharat ki hanagi PM Atal Bihari Vajpayee ge lamjing makhada kumja English aniga anida Bharat lengana Naga singi unique history bo sakhangbikhi Naga miyamna English aniga taraga magi August 3 da sign tawnikhiba framework agreement adubu tarano oi maduda Indo Naga issue athubudu loisilagani haibigi thajaba laikhi kumja English aniga mangagi January 18 da Dimapur gi Hebron camp da pangthokiba thawram amada Naga organization khudingmak NACN da
Barat lengaka yanaba puraknabagi kanaba yathang pikhi hauzik naga punamakna naga taba lam khudingmaki oina political solution puraknabagi ngaiduna leiri haina Ansamgi president Thirtung Banglar amadi Ansamgi general secretary AC Thauksona Thadorok Pasrol Amana Haidi say Kungomdo Shuraba Naga political talks na Talib Dima Nagagi Tongan Piral Constitution Amadi integration Yaudana agreement Amata Warration Purakloi Indo Naga issue Shidi Naga history Amadi Naga Singna Tingnariba Pibamgi Matung Inani Naga Singna Shakespeare Amadi Pistoki Wang but Tabak Tobigano Hauziki Apaba Warep Sumna Lep Ngamba leaders Singna Naga Singna Tazabalay Henesu Fungdorokli Hena Pauksina Makatana Fungdorokli Shilak Poina Angak Papaw Mana Kumza English Singan Kungum Doi Power Ketrigao Kendrada Free Wi-Fi Panganduna Digital Village Uhengani Sheikh Nur Hassan Lakadaribi English Singaniga Kungan to the Pangtokodariba General Election the Ketrigao ACG attending candidate Alhas Sheikh Narul Hassan Gingarang December Kungatarutigi Hauduna PIS campus the Pangtokiba Nini Oeba Walker Conference Nasi Lushin Kre Lushin Magi Taramga Mari Lenina attending candidate Alhas Sheikh Narul Hassan High Ketrigao Gidamak Pangtoke Kanna Pong Liba Manifesto asi English ngani kungan thuigi general election da karaba matung pangthok sagani kariguma pangthok taba tarabadi English ngani kunga tareki general election da resign togani mangna pangthoki khaliba thabak singa dudi Ketrigao kendra gi manung sanna lairiba lami singi dama English ngani kungom doi phawgi manung da multiple dropping singsoi shoidana tahongani green revolution gi mangal fangangani organic farming kya hawdoktuna Agriculture Revolution Pangangani Nganu Yen San Luhenduna Sango Marang Kaina Twanba Honagani White Revolution Pangangani Kwaidigi Satok Labor Pau High Yielding Variety Lomi Sing the Piduna Potok Yamna Potokangani Lomi Sing the Subsidy Yauba Loan Pangangani Fish Farming the Modern Technique Season Handuna Manipur Kwaidigi Nga Potokpa Kendra Ohengani Education Sector the Ketrigao Kendra Manung Sana Ladiba Laidik Tamba Ngamjadaba Singda Liam Lyric Tamhangani, English Singani Kungom Doi Power the Langaki Oiba, School Tamgani, Kendra Asigi, Manung Sana Ladiba, Standard College Asi, Hena Maming Leba, Premium College Amo Hengani, Nupi Singadamok Packet Payaba Thoram Sing Packet Kani, Class 10 Pastor Rubinupi Mairo Kadimak Makatana Lyric Tambada, Liam Tamhangani, Ketrigawasi, Model Kendra Henduna, Tourist Kalakangani, Puwariga Sagon Nariba, Nongmaijing Singasi, Tourist Site Ama Ohengani, Handroom Amadi, Handicraft Ki, Potokya, Potokhanana Honagani Kumza English Singani Kungamanga Fawada, Garment Factory Ama Linkatkani, Yumthong Kuding Employee Ohengani, Kudima Asi, Tabak Wena Pangtopangamna Miyamgi, Sebaroi Amuktang Ohenbiu, Miyamna Amuktang Nungshibiu, Hainasmang Apple Toki, Haina Pauction Makatan Fondoragli. Thank you.